ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯇꯥꯍꯟꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ꯫ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯏꯊꯣꯛꯄꯗꯤ ꯀꯌꯥ ꯍꯩꯇꯦ, ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ꯫ ꯕꯕꯥꯅ ꯄꯥꯠꯇ ꯂꯥꯡ ꯊꯥꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯆꯦꯡ ꯋꯥꯜꯂꯒ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯑꯦ꯫ ꯕꯕꯥꯁꯦ ꯌꯨꯗꯤ ꯈꯔ ꯄꯥꯝꯃꯦ, ꯑꯗꯨꯕꯨ ꯌꯨ ꯊꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ, ꯃꯤꯉꯣꯟꯗ ꯀꯥꯔꯟ ꯇꯧꯕꯗꯣ ꯃꯗꯨꯃꯗꯤ ꯇꯧꯗꯦ꯫ ꯕꯕꯥꯗꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯃꯤꯉꯝꯗꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨ ꯊꯛꯂꯨꯔꯒ ꯐꯅ ꯉꯥꯎꯔꯕꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯝꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯦ ꯌꯥꯝꯅꯁꯨ ꯅꯥꯒꯟꯗꯦ, ꯅꯣꯡꯃꯇ ꯃꯀꯣꯛ ꯆꯤꯛꯏ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯕꯕꯥꯗꯣ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯑꯃꯅ ꯏꯃꯥꯗ ꯕꯕꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯪꯉꯦ꯫ ꯏꯃꯥꯅ ꯂꯩꯈꯤꯕꯅꯦꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯀꯀꯥ ꯑꯗꯨꯅ ꯕꯕꯥꯕꯨ ꯀꯧꯗꯨꯅ ꯆꯪꯈꯤ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯀꯀꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯀꯥꯅ ꯂꯥꯎꯔꯛꯄꯗꯣ ꯇꯥꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯦ, ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯗꯣ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯃꯦ꯫ ꯀꯀꯥꯅ ꯍꯥꯏꯐꯦꯠꯇꯪ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯕꯕꯥꯗꯣ ꯗꯣꯝ ꯂꯥꯎꯅ ꯑꯗꯨꯃꯛ ꯇꯨꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯕꯕꯥꯕꯨ ꯄꯨꯈꯠꯂꯦ, ꯔꯤꯝꯁꯇꯅꯦ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯣ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯁꯤꯃꯗꯤ ꯅꯥꯏ, ꯉꯝꯗꯦ ꯍꯥꯏꯕ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯅꯁꯨ ꯕꯕꯥꯒꯤ ꯈꯨꯁꯤꯁꯦ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯀꯔꯝꯅꯅꯣ ꯈꯪꯍꯧꯗꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯑꯔꯥꯡꯐꯝꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯃ ꯏꯃꯥꯗ ꯄꯤ꯫ ꯆꯐꯨ ꯑꯗꯣ ꯀꯥꯡꯒꯗ ꯊꯝꯃꯨ, ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯝꯒꯗꯕꯅꯦ, ꯏꯁꯤꯡꯗꯣ ꯀꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯐꯨꯗꯣ ꯏꯃꯥꯅ ꯀꯥꯡꯒꯗ ꯊꯝꯃꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯩꯁꯦ ꯇꯨꯝꯕ ꯆꯪꯉꯦ꯫ ꯏꯃꯥꯒ ꯑꯩꯒ ꯄꯨꯟꯅ ꯇꯨꯝꯃꯅꯤ꯫ ꯃꯇꯝ ꯑꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯃꯤꯠꯇ ꯑꯀꯤꯕ ꯑꯃ ꯎꯕꯗꯒꯤ ꯑꯩꯁꯦ ꯈꯪꯗꯨꯅ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝ ꯀꯟꯅ ꯅꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯍꯥꯏꯅ ꯍꯪꯉꯦ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯑꯩꯒꯤ ꯐꯃꯨꯡꯁꯨ ꯅꯤꯛꯂꯛꯑꯦ ꯍꯥꯏꯅꯁꯨ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯖ꯭ꯋꯥꯔ ꯍꯥꯔꯤꯕ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯤꯍꯨꯟꯁꯦ ꯑꯩꯁꯨ ꯀꯟꯅ ꯆꯣꯡꯂꯛꯈꯤ꯫ ꯀꯤꯕꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕꯗꯣ ꯅꯠꯇꯦ, ꯊꯕꯥꯛꯀꯤ ꯃꯤꯍꯨꯟꯁꯦ ꯐ꯭ꯔꯛ ꯂꯥꯎꯅ ꯑꯀꯤꯕ ꯑꯃ ꯌꯥꯎꯅ ꯀꯟꯅ ꯆꯣꯡꯉꯤ꯫ ꯑꯩꯁꯦ ꯀꯤꯗꯨꯅ ꯀꯟꯅ ꯀꯣꯜꯂꯒ ꯏꯃꯥꯗ ꯀꯞꯄꯦ꯫ ꯏꯃꯥꯒ ꯏꯅꯥꯎꯄꯥꯒꯅ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯂꯥꯛꯅꯔꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯗꯨ ꯄꯥꯈꯠꯇꯨꯅ ꯏꯃꯥꯕꯣꯛꯄꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯏꯃꯥꯕꯣꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨꯅ ꯂꯥꯛꯑꯦ, ꯑꯗꯨꯒ ꯑꯩꯕꯨ ꯀꯣꯜꯂꯦ꯫ ꯏꯃꯥꯕꯣꯛꯅ ꯀꯣꯟꯕꯗ ꯑꯩꯒꯤ ꯃꯤꯍꯨꯟ ꯆꯣꯡꯕꯗꯣ ꯃꯗꯨꯗ ꯏꯃꯥꯕꯣꯛꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯑꯉꯥꯡꯒꯤ ꯃꯤꯍꯨꯟ ꯈꯨꯆꯣꯡꯁꯤꯕꯣ? ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃꯅꯤ, ꯃꯥꯏꯕ꯭ꯔꯥ ꯃꯥꯏꯕꯤꯔꯥ ꯑꯃꯇ ꯀꯧꯔꯨꯆꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯕꯣꯛꯅ ꯄꯥꯈꯠꯅ ꯀꯀꯥꯗ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯗꯗꯥ ꯍꯣꯏ ꯂꯥꯛꯇꯨꯅ ꯀꯀꯥꯒ ꯇꯧꯔꯒ ꯃꯥꯏꯕꯗꯣ ꯀꯧꯔꯨꯔꯦ꯫ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏ ꯑꯣꯛꯅꯩ, ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯇꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯄꯥꯝꯕ ꯍꯪꯗꯨꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯥꯡꯗꯨꯅ ꯇꯝꯈꯤ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯦ꯫ ꯑꯩꯁꯦ ꯂꯦꯡꯕ ꯊꯤꯟꯕ ꯀꯟꯅ ꯇꯧꯗꯨꯅ ꯑꯩ ꯐꯃꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯔꯐꯥꯎ ꯑꯁꯤꯐꯥꯎ ꯑꯩꯒꯤ ꯂꯦꯡꯕ ꯊꯤꯟꯕꯁꯦ ꯐꯠꯇꯦ꯫ ꯍꯧꯒꯠꯄ ꯉꯝꯗꯅ ꯑꯩ
ꯑꯅꯥꯕꯁꯤ ꯈꯥꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡ ꯂꯩꯔꯕꯣꯏ ꯈꯟꯗꯨꯅ ꯒꯨꯂꯤ ꯂꯦꯡꯕ ꯊꯤꯟꯕꯒꯤ ꯂꯩꯗꯨꯅ ꯆꯥꯏ꯫ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯕꯒ ꯂꯣꯏꯅ ꯑꯣꯅꯤꯡꯉꯛꯇꯨꯅ ꯂꯣꯏꯅ ꯑꯣꯊꯣꯛꯈꯤ꯫ ꯐꯃꯜꯂꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯏꯃꯥꯅ ꯀꯀꯥ ꯍꯣꯏꯅ ꯒꯥꯔꯤ ꯋꯥꯏꯗꯨꯅ ꯆꯠꯅꯕ ꯍꯧꯒꯠꯂꯣꯅ ꯍꯥꯏ꯫ ꯑꯗꯨꯁꯨ ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯅꯦꯒꯤ ꯃꯆꯥ ꯏꯇꯩ ꯊꯣꯛꯄ ꯑꯃꯅ ꯑꯩꯁꯦ ꯄꯨꯔꯒ ꯄꯨꯈꯤ꯫ ꯊꯣꯡꯒꯥꯟꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯕꯣꯛ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯅꯣꯏꯅ ꯗꯣꯛꯇꯔ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯥꯏꯕꯗ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯣ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯟꯅ ꯆꯠꯄꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯦ꯫ ꯃꯥꯏꯕꯒꯤ ꯌꯨꯝꯗꯣ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ꯫ ꯏꯁꯥꯗ ꯂꯦꯡꯕ ꯊꯤꯟꯕ ꯑꯃꯗꯤ ꯋꯥꯕꯅ ꯏꯁꯥꯁꯤꯁꯨ ꯂꯣꯏꯔꯦ꯫ ꯑꯩꯁꯦ ꯏꯇꯩꯗꯨꯅ ꯄꯣꯔꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯦ꯫ ꯃꯥꯏꯕ ꯍꯥꯏꯔꯤꯁꯦ ꯂꯥꯏ ꯇꯣꯡꯕ ꯑꯃꯈꯛꯅꯤ꯫ ꯂꯥꯏꯁꯪ ꯊꯝꯗꯨꯅ ꯃꯤ ꯀꯌꯥ ꯌꯦꯡꯉꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯐꯤ ꯑꯃꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯥꯏꯒꯤ ꯐꯤꯅꯦꯁꯨ ꯍꯥꯏ꯫ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯅꯤ꯫ ꯏꯅꯥꯛꯇ ꯏꯃꯥ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ, ꯗꯗꯥ, ꯏꯇꯩ, ꯏꯃꯥꯕꯣꯛ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯤꯗꯨꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯍꯦꯛ ꯄꯨꯟꯁꯤꯟꯈꯤꯕꯗꯒꯤ ꯏꯅꯥꯛꯇ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯃꯝꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯒꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯀꯤꯗꯨꯅ ꯀꯔꯤꯒꯤ ꯃꯩ ꯃꯨꯊꯠꯂꯤꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯦ꯫ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯕꯒꯨꯝ ꯑꯩꯅ ꯎꯏ꯫ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯩꯌꯦ꯫ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯦ ꯍꯥꯏꯅ ꯃꯉꯣꯟꯗꯒꯤ ꯇꯥꯔꯤꯀꯥꯒꯤ ꯇꯧꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯕꯕꯥꯅ ꯁꯥꯎꯗꯨꯅ ꯆꯪꯉꯛꯀꯅꯣ ꯍꯥꯏꯕꯒꯨꯝ ꯊꯣꯡꯗꯣ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯕꯕꯥꯅ ꯁꯥꯎꯅ ꯊꯣꯡ ꯊꯤꯡꯈꯤꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯄꯦꯔꯒ ꯍꯥꯏꯈꯤ, ꯕꯕꯥꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏ, ꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯨ, ꯅꯪ ꯏꯃꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯨ, ꯕꯕꯥꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯅꯝꯗꯨꯅ ꯆꯪꯉꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯦ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦ, ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯕ꯭ꯔꯥ ꯆꯪꯗ꯭ꯔꯤꯕ? ꯃꯗꯨꯗ ꯑꯩꯅ ꯆꯪꯉꯦꯅ ꯈꯨꯝꯃꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩ? ꯑꯩꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯩ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯉꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯟꯗꯒꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯂꯝꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯃꯥꯡꯈꯤ ꯍꯥꯏꯅ ꯃꯥꯏꯕꯗ ꯑꯩꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯤꯕ ꯐꯤꯗꯣ ꯂꯧꯊꯣꯛꯈꯤ꯫ ꯉꯁꯥꯏꯈꯩ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯀꯤꯔꯝꯕꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯄꯨꯜꯂꯝꯕ ꯂꯥꯏꯒꯤ ꯐꯤꯗꯨ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯏꯅꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯀꯤꯕ ꯂꯣꯏꯅ ꯀꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯎꯈꯤꯕꯁꯤꯡꯗꯣ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕꯅ ꯄꯤꯛ ꯊꯟꯈꯤ꯫ ꯏꯃꯥꯗ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯃꯥꯡ ꯌꯥꯝꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡꯅ ꯎꯔꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯃꯥꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯇꯥꯗꯅ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯤꯕꯅꯤ ꯏꯃꯨꯡꯗ ꯂꯩꯕ ꯍꯧꯅꯗꯦꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯂꯒ ꯑꯆꯥꯄꯨꯆꯥ ꯇꯧꯊꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯋꯥꯕ ꯇꯥꯅꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯑꯅꯥꯕ ꯑꯃꯒꯨꯝ ꯑꯩ ꯂꯩꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯏꯃꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯏꯊꯟꯗ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯏꯁꯥꯁꯦ ꯃꯄꯥꯟꯗ ꯂꯩꯔꯒ ꯐꯩ, ꯐꯃꯨꯡꯗ ꯐꯖꯅ ꯍꯤꯞꯄꯨꯖ ꯍꯥꯏꯅꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯅꯤ, ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏ꯫ ꯇꯁꯦꯡꯅ ꯃꯁꯦ ꯑꯩꯅ ꯏꯃꯨꯡꯗ ꯂꯩꯕꯗ ꯑꯀꯤꯕ ꯐꯥꯎꯕꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯀꯤ ꯍꯥꯏꯕꯁꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯁꯥꯁꯦ ꯑꯁꯨꯝ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯉꯁꯥꯏꯒꯤ ꯃꯥꯏꯕꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯥꯏꯕꯤ ꯑꯃꯗꯁꯨ ꯑꯃꯨꯛ ꯌꯦꯡꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯩꯅ ꯇꯣꯏꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯍꯧꯕ, ꯕꯕꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯔꯛ ꯑꯁꯤꯗ ꯆꯦꯆꯦꯗꯤ ꯌꯥꯝꯅ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ
ꯐꯃꯨꯡꯗ ꯇꯨꯝꯃꯦ꯫ ꯃꯇꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯪ ꯑꯃꯈꯛ ꯃꯪꯈꯤ꯫ ꯃꯪ ꯑꯗꯨꯗ ꯑꯦꯟꯁꯥꯡꯁꯦ ꯆꯝꯊꯣꯡ ꯆꯥꯔꯒ ꯑꯩꯅ ꯆꯥꯛꯇꯨ ꯇꯣꯠꯂꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ꯫ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯌꯣꯠꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯌꯣꯠꯂꯤ꯫ ꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯉꯥꯎꯕꯤꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯆꯪꯗꯨꯅ ꯆꯐꯨꯗꯒꯤ ꯆꯥꯛ ꯂꯧꯊꯣꯛꯇꯨꯅ ꯑꯦꯟꯁꯥꯡ ꯇꯣꯠꯂꯒ ꯃꯪꯗ ꯆꯥꯈꯤꯕ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯆꯥꯅꯤꯡꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯈꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯌꯣꯠꯄꯒ ꯈꯪꯆꯥ ꯆꯥꯅꯤꯡꯗꯦ, ꯍꯥꯎꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯣꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯄꯅꯦ꯫ ꯑꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯈꯤ꯫ ꯈꯨꯠꯁꯦ ꯖꯤꯡ ꯀꯥꯔꯛꯈꯤ꯫ ꯑꯀꯤꯕ ꯐꯥꯎꯅ ꯑꯩꯅ ꯀꯞꯄꯒ ꯀꯟꯅ ꯂꯥꯎꯏ, ꯑꯩ ꯈꯨꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯅ꯫ ꯑꯩꯅ ꯂꯥꯎꯕꯗꯣ ꯇꯥꯕꯗꯒꯤ ꯏꯗꯣꯝꯆꯥ ꯏꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯑꯩ ꯈꯨꯠꯁꯦ ꯌꯥꯝꯅ ꯅꯥꯏꯌꯦ." ꯏꯗꯣꯝꯆꯥ ꯏꯃꯥꯒꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯀꯟꯅ ꯅꯣꯏꯊꯦꯛꯇꯨꯅ ꯂꯥꯛꯅꯔꯤ꯫ ꯏꯃꯥꯅ ꯆꯦꯟꯗꯨꯅ ꯃꯥꯏꯕꯤ ꯀꯧꯔꯨꯔꯦ꯫ ꯃꯥꯏꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯣꯟꯕꯗꯒꯤ ꯏꯁꯥꯗ ꯑꯅꯥꯕ ꯈꯔ ꯐꯥꯎꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯣꯛꯇꯨꯅ, "ꯑꯦꯍꯦ, ꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ?" ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯃꯪꯗ ꯆꯥꯕꯒꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯌꯣꯠꯄꯗꯣ ꯇꯝꯃꯦ꯫ ꯇꯝꯅ ꯇꯝꯅ ꯍꯤꯡꯆꯥꯕꯤ ꯆꯪꯂꯤꯕ ꯃꯤ ꯑꯗꯨꯅ ꯉꯥꯡꯕ ꯋꯥꯍꯩ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯂꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ?" ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯖꯥꯠꯅꯤ, "ꯉꯥꯄꯥꯛ ꯑꯌꯥꯏꯕꯒ ꯏꯁꯤꯡ ꯇꯤꯜꯍꯧꯒ ꯆꯝꯊꯣꯡ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦ." ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕ ꯖꯥꯠꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯉꯥꯄꯥꯛꯇꯣ ꯂꯩꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯈꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯆꯪꯉꯦꯅ ꯍꯥꯏ ꯊꯤꯅꯕ ꯃꯇꯝꯗ꯫ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯕ ꯂꯦꯞꯇꯦ, ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯖꯥꯠꯅꯤ꯫ ꯉꯥꯄꯥꯛꯇꯣ ꯂꯩꯔꯛꯇꯨꯅ ꯊꯣꯡꯗꯨꯅ ꯈꯔ ꯆꯥꯔꯒ ꯈꯔ ꯑꯃꯅ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯗꯣ ꯐꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯁꯦ ꯀꯟꯅ ꯀꯞꯄꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯑꯩꯅ ꯇꯥꯈꯤ, "ꯑꯉꯥꯡꯁꯦ ꯏꯁꯣꯔꯒꯤ ꯃꯤꯍꯨꯟ ꯐꯪꯉꯤ, ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯂꯥꯏ ꯇꯣꯡꯉꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯄꯤꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯪ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯥꯗ ꯏꯁꯣꯔꯒꯤ ꯃꯤꯍꯨꯟ ꯂꯩꯕꯗꯣ ꯃꯗꯨꯅꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯃꯥꯡ ꯂꯩ ꯍꯥꯏꯈꯤꯕꯗꯣ꯫ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ? ꯍꯧꯖꯤꯛꯀꯤ ꯆꯐꯨꯁꯦ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯔꯥꯡꯐꯝꯅ ꯀꯥꯡꯒꯗ ꯊꯝꯃꯨ, ꯏꯁꯤꯡ ꯀꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯣ ꯁꯣꯔꯥꯠ ꯅꯨꯃꯤꯠꯀꯤ ꯊꯣꯡꯒꯥꯟꯗ ꯊꯝꯕ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯄ ꯆꯧꯀ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯆꯐꯨꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯆꯐꯨꯁꯦ ꯃꯐꯝꯗꯨ ꯆꯠꯇꯨꯅ ꯂꯪꯊꯣꯛꯎꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯣ ꯇꯔꯦꯡ ꯄꯨꯡꯄꯥꯏ ꯈꯦꯛꯇꯣꯛꯇꯨꯅ ꯐꯖꯅ ꯂꯤꯁꯤꯡ ꯂꯥꯏꯁꯦꯡꯕꯗꯒꯤ ꯍꯥꯟꯅ ꯏꯁꯥꯗ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯂꯩꯔꯝꯕꯁꯤꯡꯗꯣ ꯐꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯂꯥꯏꯁꯪ ꯄꯤꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯥꯏꯁꯪꯗꯣ ꯊꯝꯈꯤꯕꯗꯒꯤ ꯑꯩ ꯏꯁꯥꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ, ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ, ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯁꯤ ꯑꯅꯥ ꯅꯪꯂꯤꯕ ꯏꯃꯨꯡꯗꯗꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯪꯗꯕ ꯑꯈꯪꯕ ꯀꯌꯥꯁꯨ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯇꯕꯁꯨ ꯌꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯤꯈꯤꯗꯧꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯆꯠꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯤꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯤꯗꯕ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯇꯝꯅ ꯌꯧꯔꯛꯑꯕꯗ ꯑꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯀꯅꯥꯅꯁꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯋꯥꯔꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯦ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯅꯧꯕ ꯆꯍꯤ ꯌꯧꯔꯛꯄꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯅꯍꯟꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ꯫ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯕ ꯃꯇꯝꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯊꯥꯅꯩ, ꯃꯥꯡꯅꯩ꯫ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯨ ꯆꯍꯤ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯃꯌꯥꯝ ꯑꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯥꯔꯁꯨ ꯆꯦꯛꯁꯤꯟꯁꯦ ꯍꯥꯏꯖꯒꯦ꯫ ꯃꯌꯥꯝ, ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯅꯤ ꯊꯪꯅ ꯊꯪꯅꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫
Wari ase tabiraga aigi imanaba anidugi thawaina lairamlenda ingna chikna leba oirasuna haina mayamna komenda haibiramo haina ikot ani lonaduna hajare. Aigi lefam ase sakmairomdaine aigi ming sakhen aigi yamna lunadinaba imanaba khara lei khara dugi marakdagi imanaba ani khaki ming panjage lefamna singbadi losage imanaba yohanba amadi imanaba Santos makhoi anigi manungda amadi mayum pale aduga amadi mayum pandre ai isamakso yum panjadre akhoi ahumsa yamna close oine imanaba ataiso aduma oine aduga akhoisa college tawri adubo imanaba yohanba habasa madi nupi thirabanina college tawdre adubo punbadi aduma pulame mayam akhoisa yamna ngausinare habi wani nisa ahemadi amata jarakte akhoisa yumgi makhada ngahakta lekte koi belangba adum satlame imanaba akhoi taramuki manungda gari masa lebese akhoi mari khaktane akhoisa mos loina manai aduga college matangwa oire yamna nungai nongmadi akhoi gi ahalamasingna sahi loramdaine mapani panthokano Sato kotokpodo khara lepo haina habi adubo akhoi naha oribanina ahlaman gi wabu thawoidana adum koiba langba chatlame nami ado imanaba yohanbagi chorakono nami ne akhoi imanaba taremusa puna hona duna chatlame akhoi sa chorakorongi mafam yaude imanaba myamso loine pulle aduga sa ising tokladuna akhoi sa imanaba adugi thabak yamaso tawrame aduga akhoi yumda hanare akhoi ni yum halapa matamda imanaba Santos ki nupi unakisi haiduna unaramke adum nangha mabani unabada akhoi sungai duna lei mamanabi ani maso yaurake aiso aina apamba ma yaurongke nupi do lingjen kawe maha mi adum neme yamna pawang musnate masamdi yamna sange aina he pamjaba habada nupi do orame aina hosile gaming kauge khangnaba lebra haina adumna aina lingjen hariba nupido koiki mayam ngasi phawada aina hariba nupi amata yaraktaba yaudre aduga yamna koina khangnabadi amata yaramde maramdi aisa mit yamna yame imanaba Santoso unabada loire aikhoisa chatlaga haina tawba tanza aduda aina lingjengi manakta changaga Lingzen, aidi ikawu kawrude nangi phone number do amta piro haraga aina magi phone number do lauki tanza aduda karantaba imanaba kharana midi yamna tawreda hojikakta thengnabada ngaidi sahi ani hum nungsinabagi maongda midi yamna close oikhre haina imanaba singdo nuksilaki masidagi aina yare chatlase haiduna akhoisa gari thodona re matamada numi tarum taropa matamne lambinaga fabaga akhoisa garise kana thauna re aduga di khangkhaudana extend thoke imanaba Santos na thoriba gari adune gari car amada thamjindana imanaba Santos car aduda makoi singkhibada aina ui aduga imanaba boyasina Santos ki maningda tongmone mahana paithokduna takhraga lambigi nakanda takhe akhoisa gari khamduna itaw haina chinsile mayamso mateng pambiyo haina kana lauke adumna ambulance ki gari amada bukhatke car adubu thaureiba misak ado kasu aso opande yaramde car adude maningdo pungkok olamke adubu car thaureiba nupada pusing yamna chawba pasa paiba imungama oramke akhoi imanaba anido emergency da pusangkre aduga ICU da aduma thamkre akhoisa mapanda hangaranda tapung khangdana chatun leke mathasu yamna sake pasu yamna pakhatle gari thoreba karma putusu yamna nuaitana aso angam yawda boisuna haina ikhoida harake aineso Santos amadi boyage yumgi ima babada paudo pikre imanaba ataidaso loina haikre aduga imanaba yuhambadaso aina pau haike imanaba yuhambaso kaina itaw nang haisibo asembaro ai lake hosima haraga phone do thamkre nya
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯌꯥꯝ ꯂꯣꯏꯅ ꯌꯧꯅꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯑꯃꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯑꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯅ ꯍꯥꯏꯔꯛꯈꯤ ꯑꯁꯤꯕꯗ ꯕꯦꯠꯇ ꯍꯥꯞꯇꯨꯅ ꯄꯨꯊꯔꯛꯈꯤ ꯁꯟꯇꯣꯁꯀꯤ ꯃꯃꯥꯅ ꯀꯨꯠꯂꯤꯕ ꯐꯤꯗꯣ ꯍꯥꯏꯗꯣꯛꯈꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯟꯇꯣꯁꯇꯣ ꯃꯃꯥꯏ ꯃꯀꯣꯛ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯏꯇꯥꯎꯕꯨ ꯀꯧꯔꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯍꯧꯅ ꯍꯧꯅ ꯀꯞꯅꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯩꯅ ꯄꯥꯎꯗꯣ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯇꯣꯁꯀꯤ ꯄꯣꯠꯂꯣꯏꯕꯁꯨ ꯍꯧꯈ꯭ꯔꯦ ꯄꯨꯡꯁꯨ 9 ꯈꯔ ꯍꯦꯜꯂꯦ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯀꯤ ꯆꯥꯛꯂꯤꯕ ꯃꯔꯤꯕꯨ ꯌꯦꯡꯗꯨꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯄꯨꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯃꯛꯇꯗ ꯄꯨꯟꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯅ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ ꯏꯃꯥꯟꯅꯕ ꯌꯨꯍꯦꯟꯕꯁꯨ ꯁꯟꯇꯣꯁꯄꯨ ꯀꯧꯔꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯆꯪꯂꯛꯂꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯝ ꯄꯣꯠꯂꯣꯏꯕ ꯂꯣꯏꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯔꯨꯖꯊꯣꯛꯇꯨꯅ ꯑꯩꯒꯤ ꯐꯣꯟꯗ ꯌꯦꯡꯉꯦ ꯑꯗꯨꯒ ꯂꯤꯡꯖꯦꯜꯒꯤ ꯃꯤꯁꯀꯣꯜ ꯑꯃꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯁꯟꯇꯣꯁꯀ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯁꯀꯣꯜ 4-5 ꯑꯃꯁꯨ ꯂꯩꯔꯝꯈꯤ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯂꯤꯡꯖꯦꯜꯗ ꯍꯥꯟꯅ ꯑꯩꯅ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯒ ꯑꯩꯅ ꯀꯞꯅ ꯁꯟꯇꯣꯁꯀꯤ ꯁꯥꯏꯒ ꯂꯩꯃꯤꯟꯅꯕ꯭ꯔꯣꯅ ꯍꯪꯉꯦ ꯂꯤꯡꯖꯦꯜꯅ ꯂꯩꯃꯤꯟꯅꯗꯤꯌꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯣ ꯅꯈꯣꯏ ꯀꯩꯗꯧꯕ ꯌꯥꯎꯒꯦꯅ ꯍꯪꯉꯦ ꯂꯤꯡꯖꯦꯜ ꯑꯩ ꯄꯥꯎꯁꯦ ꯀꯔꯝꯅ ꯇꯝꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏꯗ ꯁꯟꯇꯣꯁꯇꯣ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯥꯏ ꯅꯣꯏ ꯎꯅꯔꯒ ꯍꯜꯂꯛꯈꯤꯕꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯦꯅ ꯍꯥꯏꯈꯤ ꯂꯤꯡꯖꯦꯜ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯥ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅꯦ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯒ ꯏꯃꯨꯡ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯅꯪ ꯃꯣꯏꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯄꯥꯎꯁꯦ ꯍꯥꯏꯕꯤꯔꯨꯔꯣ ꯃꯍꯥꯛꯀꯤ ꯃꯤꯁꯀꯣꯜꯁꯨ ꯂꯩꯔꯝꯃꯦ ꯑꯩ ꯇꯧꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡ ꯂꯤꯡꯖꯦꯜ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯟꯇꯣꯁꯀ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯄꯥꯏꯔꯛꯇꯨꯅ ꯀꯞꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯉꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯁꯦ ꯍꯥꯏꯗꯨꯅ ꯂꯦꯛꯈꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯕꯗꯤ ꯑꯗꯨꯝ ꯄꯨꯜꯂꯝꯃꯦ ꯑꯗꯨꯕꯨ ꯁꯟꯇꯣꯁ ꯌꯥꯎꯗꯕꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯏꯃꯥꯟꯅꯕ ꯑꯃꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯟꯅꯕ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯨꯍꯦꯟꯕꯅꯦ ꯅꯨꯃꯤꯠ ꯑꯗꯣ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯅꯦ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 26 ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯒꯥꯔꯤ i20 ꯑꯁꯇꯥ ꯑꯃ ꯂꯩ ꯑꯩ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯥꯟꯅꯕ ꯌꯨꯍꯦꯟꯕꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯥꯈꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯌꯨꯍꯦꯟꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯀꯣꯏꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯣꯏꯕ ꯁꯦꯟꯗ꯭ꯔꯥꯗ ꯆꯠꯂꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯨꯍꯦꯟꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯅ ꯚꯥꯏ ꯌꯨꯍꯦꯟ ꯍꯥꯏꯅ ꯑꯅꯤꯔꯛ ꯀꯧꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯨꯝꯃꯛꯈꯤꯗꯦ ꯑꯩꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯑꯩꯅ ꯃꯅꯤꯡꯗ ꯌꯨꯍꯦꯟꯕꯒꯤ ꯃꯃꯥ ꯌꯨꯍꯦꯟꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯌꯦꯡꯈꯤ ꯃꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯤ ꯃꯑꯣꯡꯗ ꯇꯥꯗꯨꯅ ꯂꯩꯈꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯂꯦꯡꯕ ꯑꯝꯇ ꯉꯝꯂꯝꯈꯤꯗꯦ ꯒꯥꯔꯤ ꯃꯃꯥꯡꯁꯦ ꯄꯪꯁꯨꯞꯅ ꯁꯨꯞꯂꯤꯕꯁꯤ ꯃꯌꯥꯝꯁꯨ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯑꯩꯈꯣꯏꯕꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯄꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯏꯃꯥꯟꯅꯕ ꯌꯨꯍꯦꯟꯕꯁꯨ ꯊꯋꯥꯏ ꯊꯥꯈꯤ ꯏꯃꯥꯟꯅꯕ ꯁꯟꯇꯣꯁꯄꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯃꯥꯟꯅꯕ ꯌꯨꯍꯦꯟꯕꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯌꯨꯍꯦꯟꯕꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯆꯥꯛꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯋꯥꯕ ꯑꯃ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ